Prime Minister Narendra Modi na luchingba ahum suba term ge lengak sem khraba matung wasak lobagi thoram mai pak na pangthok khiba kamari leina Manipur gi Governor Anusuiya Uikey na lebagasi President Droupadi Murmu ga unatna thagat pafungdo khre unaba aduda Governor Anusuiya Uikey na Manipur da thokliba ichaw na maram oiraga thengna khiba awaba sing amade awaba taraba sing bu kannaba hotnaba Central Agency Singna Lokiba Thodang Sing Adugi Matangda Paudam K. State Asida Hosik Relief Camp to leiriba Miyamasina Thengnariba Kaya se Palladuna Governor Anusuiya Uikey na Makoibu Masamasagi Mayumda Ingna Chikna Lanjenaribasing Khongthang Sing Paikhatpinaba President da Hangat K. Masigi mathakta state asida Lanjenaribasing da mateng pangnaba financial assistance pibinaba so President Droupadi Murmu da haisa K. Manipur University ki convocation da so President na saruk yabinaba Governor Anusuiya Uikey na baton tauram K. President Droupadi Murmu na so Manipur da pangbi yaba mateng seng pangani haibagi thazaba pirakhe. Nakalamaromda Governor Anusuiya Uikey na Rashtrapati Bhavan da Union Finance Minister Nirmala Sitaraman ga so unakhe amade Manipur da financial assistance pibinaba Taksinkhre.